Qadir gi hakchang hayeng loduna aroiba mathau mangam pangthok lagani haina Joint Action Committee Against the Brutal Killing of Chesan Abdul Qadir Allies achauba paubitek mayai lekai gi maikai digi phongtorakli JC gi maikai digi press ta thadorakpa video footage amada makhatana misi esika mari leinana main accused oidiba longjam khaba Manipur police na faba ngamba maramna asiba hakchang loduna hayeng nungthil pung manga taba matamda paubitek polo ground da lairon chanbagi thoram pangthok lagani hairi ba misi esigi matangda lenga ki maikai digi karigumba investigation chatharakpada asoiba yaraklabadi makhatana khongjang kaya changsin khigani haiba wafam su thamlaki loinana Manipur police na miyam gi uhul khangna logi matung inna thabak paikhat pirakpagi damakta su JC gi maikai digi thakat phongdorakli loinana lamda masida leiriba CSO club organization maira paibi singna hairiba mihat asibu yaning de haiduna physically amadi morally support tawbi khibagi damakta su thakat phongdorakli amadi hayeng ayuk pung 13 taba matamda station Abdul Qadir gi thawai yawdraba hakchang lawba chatpadasu miyamna saruk yaduna thawai yawdraba hakchang na magi poknafam lamdamda purakpada lambi gi nak yetta leptuna awaba phongdok minasi hainasu JC gi maikai digi apil tarakli hayeng asigi pung manga taba matamda paubitek polo ground da akhoi pangthok chagani aduga loinana hariba misi asigi matangda sarkar gi maikai digi makha taba karigumba investigation chathakpa matamda asoiba karigumba lerakpa tarabadi JC na CSO mayam sing punna faminaraga makha taba akhoi fireb lawakani amadi hariba thabak asigi damakta misi asigi damakta Manipur police na miyamgi ihun khangna logi matungina thabak paikhat pirakpagi damakta thagatpa phongdokchari loinana iramdam Manipur asida leiriba CSO sing club organization maira paibi miyam singa hariba mihat asi janingge haiduna phongdokpagi physically amadi morally support tobibigi damakta su thagatpa phongdokchari hayengi janaza gi matam haibdi mathau mangam tawbagi timing asi akhoi pung manga da lep ibasida lawba chatpagi dead body lawba chatpagi miyam singsu saruk jabiyo haribasi paubitek tagi pung 13 taba matamda akhoi khongsan gani masigi sida miyam punamak saruk jaminasi aduga loinana makhatana hariba misi asigi matangda aikoina tongan ba khongjang sing aduada singdu matam kharagi oina aikoi handok chare aduga karigumba makhatana hariba investigation sing asida asoiba aranba jawrak lagadi JC na CSO sing amadi club organization punsalaga makhata ba fireb akoi laujagani